ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯧꯕꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯃꯣꯇꯣꯔ ꯊ꯭ꯔꯥꯛꯇꯨꯒꯤ ꯎꯇꯤ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯃꯣꯇꯣꯔꯗ ꯑꯣꯏꯅ ꯎꯇꯤ ꯇꯧꯔꯤꯕ ꯁꯤꯒ ꯈꯥꯃꯦꯟ ꯑꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯈꯥꯃꯦꯟ ꯕꯖꯥ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯎꯇꯤ ꯑꯁꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯕ ꯍꯧꯔꯒꯦ ꯊꯝꯅꯦꯜꯒꯤ ꯆꯥꯕ ꯍꯧꯔꯒꯦ ꯁꯥꯏꯌꯦ ꯆꯥꯅꯤꯡꯕꯅꯤꯅ ꯍꯧꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯂꯥꯡꯕ 하오냐? Masa mana? Wow deh. First time ꯅꯦꯕ ꯑꯩꯅ ꯃꯣꯇꯣꯔ ꯎꯇꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯣꯇꯣꯔ ꯑꯁꯪꯕꯅ ꯎꯇꯤ ꯆꯥꯏꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯆꯥꯖꯕꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯌꯥꯝ ꯆꯥꯅꯩꯅꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯌꯥꯝ ꯆꯥꯅꯩ ꯕꯠ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯃꯨꯛ ꯆꯥꯟꯅꯗꯦꯕꯀꯣ ꯆꯥꯟꯅꯗꯦ ꯆꯥꯕꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯩ ꯂꯩꯔ ꯑꯀꯪꯕꯗꯣ ꯑꯣꯏꯅ ꯆꯥꯏꯌꯦꯕ ꯑꯁꯤꯁꯤꯒꯤꯗꯤ ꯑꯃꯨꯛ ꯆꯥꯖꯗ꯭ꯔꯤ ꯐꯥꯔꯁ ꯇꯥꯏꯝ ꯆꯥꯖꯔꯤꯁꯦ Tan! O Tan!
ꯑꯩ ꯁꯤꯗ ꯍꯥꯎꯒꯦ ꯈꯨꯍꯥꯎ ꯑꯃ ꯑꯣꯛꯇꯦꯉꯣ ꯏꯟꯖꯥꯡꯁꯦ ꯑꯗꯨꯁꯨ ꯑꯩ ꯌꯥꯔꯦ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯐꯖꯅ ꯍꯥꯎꯔꯦꯕ ꯐꯥꯔꯁ ꯇꯥꯏꯝ ꯑꯩꯅ ꯆꯥꯖꯕꯅꯤ ꯑꯗꯣ ꯐꯥꯔꯁ ꯇꯥꯏꯝ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯔꯦ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯆꯥꯔꯛꯀꯦ ꯑꯗꯣ ꯃꯣꯇꯣꯔ ꯊ꯭ꯔꯥꯛꯇꯣ ꯈꯔ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯡꯉꯦꯕ ꯈꯔꯀꯣ ꯑꯗꯨꯏꯁꯨ ꯈꯔꯒ ꯍꯣꯡꯕꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯍꯣꯡꯗꯕꯗꯣ ꯑꯣꯏꯅ ꯆꯥꯖꯔꯛꯑꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯕꯖꯥꯔ ꯐꯝꯕꯅꯤꯅ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯗꯨꯀꯥꯟꯗꯒꯤ ꯕꯖꯥꯔ ꯐꯝꯃꯨꯔꯒ ꯂꯦꯝꯃꯨꯕꯗꯣ ꯑꯗꯨꯁꯤꯡꯗꯨꯅ ꯆꯥꯕꯅꯦꯕ ꯑꯩꯅꯀꯣ ꯑꯩꯒꯤꯗ ꯑꯣꯏꯅ ꯇꯧꯔꯒ ꯑꯗꯣ ꯑꯩꯒꯤꯗꯨꯒ ꯑꯗꯨꯝ ꯈꯔ ꯍꯦꯟꯅ ꯍꯥꯞꯄ ꯋꯥꯇꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯔꯛꯏꯕꯀꯣ ꯑꯩꯁꯦ ꯉꯥꯅꯨ ꯃꯄꯨꯝ ꯆꯥꯔꯣ ꯍꯥꯏꯅ ꯉꯥꯅꯨ ꯃꯄꯨꯝꯗꯣ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯑꯩ ꯆꯥꯗꯦ ꯕꯠ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯌꯦꯟꯁꯨ ꯃꯄꯨꯝ ꯆꯥꯖꯗ꯭ꯔꯤ ꯌꯦꯟꯁꯨ ꯑꯩꯅ ꯌꯥꯝ ꯆꯥꯕ ꯉꯝꯗꯕꯅꯤꯅꯅꯦꯀꯣ ꯑꯗꯨꯏꯁꯨ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯆꯥꯕ ꯉꯝꯗꯦꯗ ꯑꯩ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦꯕꯀꯣ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤꯅ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ